Lakhipuronline puthokchaba January ki tang 13 nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. All Assam Manipuri Women Mairapaibi Coordination Committee ki makhada Borkola Subdivision ki anoba body semkhre. EVM hatau Sanjukta Morcha ki sillang libagi maigaitagi Hizam Rajendrana khongjang asida saruk yananaba miyamda apil tawri. Siljarda Sankranti ke mari lainana poche laina bagi chang hanatagi chang yamna hanthare. Naha oiriba Thingnam Parsuramda Sahitya Academy Juba Puraskar 2023 manalan thokre amasung Chief Minister Mamata Banerjee na mahaki rajya gi ming West Bengal dagi Bangla haina thonanaba taksinkhre. Haujik mapungoiba pau tabirase. All Assam Manipuri Women Mairapaibi Coordination Committee ki makhada leiriba Borkola Subdivision ki oiba miyoi kunmathoina saba anoba body semkhre. Anoba body sembagi Borkola Kendra ki manung chanbada leiba Koilani Gramda ngarang phamkhiba mifamda KH Renubala Kangabam Gauramani Advisor All Assam Manipuri Women Mairapaibi Coordination Central Committee Konjengbam Ongbi Aruna President All Assam Manipuri Women Mairapaibi Coordination Committee Advocate Ngangom Ramakanta Advisor All Assam Manipuri Women Mairapaibi Coordination Central Committee Khaidem Bimbhabati Vice President All Assam Manipuri Women Mairapaibi Coordination Committee amasung Bidurani President Udarbon Division na mathang sitna mifamapu amasung ikai khumnajaba mithung sing oina daista phamki. Thauramga mari leinana Central Committee ke Advisor Advocate Ngangom Ramakanta na hai Mairapaibi lup asi Assamda khwaidagi mapangal kanba lup amani. Lup asibu aranba lambi amada lana lamjing khigadra haina chingnabadagi isagi ithau kaya kaithokjatuna senajarakpani haiki. Assamda khwaidagi hena mapangal kanba organization se main power putokuse haiba all Assam Manipuri Women Mairapaibi Coordination Committee na se ai basi ai kasi siang haidok chang ma'am si one of the strongest organizations khwaidagi kenona ki basi asi organization aina basi posi atopa borom khakta misguide to vitra haibagi chingnajabaduna aina kana tawjaraga basi aigi matam mangna aigi kana tawna ai sai matam khra mangjerasu ai yachinba matam de kaithok taraga mayam se kan makhatang pasi posi the right way of the Tamama Pabra, Adopoina, I give them long time. Maida taking a home Ramakan to Kibi to win the lake, Wajagormani, Potagi, Isiona, Potagi, Tima Bibabati, Potagi, but Maida would be away. Must see for your cinema with a pandemic. Thauram da wangang kiba konjengbam ongbi Aruna Debina sumna hai. Koi Maida Pai Visa late the Bayagaba. Kasi Manipura Toiba i Hose, a Koisiga to a dialect. Koisiga to a dialect. Nipana di Toraga di Moihana Papundana, Puna Sakragani, Aduga, Koinupi Koina Lantin, Gatabani. Manipur that Henry Koi Imaibian Maida Pibina Manipur Nain. Imaibian Maida Pibiselam Dragadi, Hajik Hajiksu, Imaibian Maida Pibi, him Tumdana Sorok, Lectana Lady. Maseko Kaurosi, Manipur da Imagine at Tauridoa. Ekoisu Chatlagane, Mogi Bating Pang, Gatabani. Moina Muktabatan da Kogi Mogi Sumukogi, I couldn't set like a Mohut Chingadabani Hibacha, I ngasi Boroklagi division di Imaibian Chinda Itamjani. Thauramasida All Assam Manipuri Women Mairapaibi Coordination Central Committee ke Advisor Kangabam Gauramani na sumna hai. Adugo Mayanga Khomjana Satana Sino Mayam Amata Wariga Jati Chaukan Nabagita Matan Masiga Agini Adugini Adaginity Asita Udra Nung Kanova Ishagi Amanga Kongai Madu Tumoina America, Samaskini, Mayamini, Agijati, Moran Mayati, Set the Vayata Bama, Oina, Mayam, Ceremony, Central Dynamino, Koimato, Kivipunamata, Wemasi. Thauramasi Tanja Laura Duna, Kunmapan Suba Junior National Thangta Championship da Gol Laura Kraba, Borkola Chanpur Kasargi Sanaroi, Yanglem Rumibu, Borkola ki Kailani Gram, Maira Lupna, Memento Amadi, Lingyan Kudul Tamduna Pugning Tawat Piki, Mifam da Manipur da Megitang Ahom the Ging Asip Hauba the Togli but Towaning the Batodokta, Tawaina Pontapi Kraba Atopa Singitamakta, Minute Amatumina Laituna, Awaba Pongdoki. Mifamna Kupna Kanarabatungda, Borkola Division Oina Mio Kunmatoina Saba, Anopa Podium Semki. President Oina Renubala Singha, Vice President A. Usarani, Secretary Oina Rina Rani Singha,
Assistant Secretary Ani A. Usabati amasung N.G. Praneshwari, Organizing Secretary da H. Patame Devi, Treasurer da Khomjinba Sharma, Information and Publicity Secretary U. Ulka Devi, Cultural Secretary da H. Nenabi Devi amadi Executive Member Taramathoi Loinana Advisor Taramathoi amasu hapkhi. Pangjagraba budilopsing jawjadraba wangang wahisu hejadaba ingonda President ni phamju bibire mayamna sijan biduna do mayam buthagatchari adugi damakta aina karigumba hita puba matamda aswaral kaya jawrabasu ngangbi cheibidana maram chumna lambi phatpa ngamnabagi damakta afaba suggestion tawbiro waina aina mayamda thamjari. Ganatantra gi niti singbu ngaktuna thamnanabagi pantamda EVM machine singbu ningthina yengsinhananabagi damak EVM hatau sanjukta morcha gi banner makhada khongjang changsin gadori hiramasigi matangda Supreme Court ki gate maming leraba advocate singi lamjing makhada lakliba January gi 13 nungthil gi pung 3 tabada Santi gi khongjang ama changsin gadori laibaka sigi Chief Justice of India gi meeting chingsin gadori ba khongjang asida EVM hatau sanjukta morcha gi maigedagi हिजम राजेंद्र सिंहना सरुक याननबा मियामदा अपील तौरकली। देखिए साथियों, अभी शुक्रिया भानु जी और मेमनू प्रचा जी ने जो अभी जो आप सबको संबोधित कर दिया। मणिपुर में हमने जगह जगह पर हमने पोस्टर चिपका दिए हैं, एक्टिवेट कर दिए हैं। जो हमारे जो कार्यकर्ता है असम में जगह जगह पर जो है हमने कार्यकर्ता को एक्टिवेट कर दिया है। हमने ऐसे नहीं है कि हमने किसी पॉलिटिकल पार्टी को जो अपोजिशन लीडर्स को हमने प्रपोज नहीं किया, हमने सबको इनवाइट दिया है। लेकिन उनको डर है कि ईडी सीबीआई की डर है, तो हमें कोई ईडी सीबीआई की डर नहीं है। उसकी वजह से जो है जैसे राहुल गांधी 14 तारीख को मणिपुर इम्फाल से अपनी यात्रा शुरू करेंगे, तो राहुल गांधी के सामने ये जो पोस्टर लेकर के लोग खड़े हो जाएंगे। जैसे आसाम में घुसेंगे तो आसाम में भी यही जो हमारा कार्यकर्ता EVM हटाओ संयुक्त मोर्चा के कार्यकर्ता आसाम में रहेंगे। उसके बाद अब वो बंगाल में घुसेंगे तो बंगाल में भी सेम उसी तरीके का हमारा कार्यक्रम रहेगा, क्योंकि ऑपोजिशन लीडर को भी मानना जानना जरूरी है भाई EVM हटाओ की जो है सिर्फ सरकार के ऊपर नहीं, उनके ऊपर। अनौब चाही असिगी अहानब कुमहै मकर संक्रांति हयेंग निंथौकाबा नुमिता पांगथोकलगनी बराक तंपाकी मफम मफमदसु महौसागी ओइबा थौरम परेंग कयागा लोइनना मकर संक्रांति अमसुंग पौष संक्रांति पांगथोकलगनी मकर संक्रांति अमदी माघ बिहुना लाकपदा लेबाक मियामदा राष्ट्रपति द्रौपदी मुर्मू अमदी प्रधानमंत्री नरेंद्र मोदीना याइपा पाउजेल पीरी नुमिदासिगी मांगोइनना सिलचर शहर की मफम सिंगदसु चाना थंगनबा पोचै कया योनबा थेंगनरी अदुमोइनमक मकर संक्रांति की थौरम सिंग असिगा मरी लेनना कैथेलदा पोचै लेबगी चांगदि हानदगी यामनमक हंथरे हाइना दुकान मपुसिंगना पाउमिसिंगदा फोंदोरगले न्यू मार्केट माने लखीपुर रोड আর অনেকরা বুঝছে বাজার সেমই জানে এক সেম বাজার মানে বাজার এবার খারাপ, এবার ব্যবসা ভালো নয়, মানে পয়সা করি নাই তোমার কাছে। গতবার ভালো আছিল, এবার বেশি ভালো না। नहा ओइरिबा आइबा थिंगनाम परशुरामदा साहित्य अकादमी जुब पुरस्कार 2023 लांथोखरे साहित्य अकादमी न्यू दिल्ली न सखंगलबा इंडिया की तोंगान तोंगान लोल कुनमरी की नहा ओइरिबा आइबा सिंगदा पीबा साहित्य अकादमी जुब पुरस्कार 2023 लांथोखरे जनवरी की तांग 12 नुंथिल पुंग मंगा ताबा मतमदा कोलकाता की रविंद्र सदन ऑडिटोरियम दा मना लांथोकपगी थौरमदा मणिपुर की नहा ओइरिबा आइबा थिंगनाम परशुरामदा मणिपुरी लोल की दमक मनासी साहित्य अकादमी न्यू दिल्ली की प्रेसिडेंट माधव कौशिक नचुकसिनखी मनासी महाकी सैरेंग लाइरिक मतम की सैरेंग 53 पीननबा अकादमी असिन खनखिबनी थिंगनाम परशुराम 1958 कक्चिंग जिला की कक्चिंग खुनौद पोखी हौजिक फावबदा सैरेंग की लाइरिक अहुम मी की मचु 1908 आई अमसुंग आईगे इमा 1913 अमसुंग मतम की सैरेंग 53 1919 फोंखरे आईबा से पेट्रियोटिक राइटर फोरम मणिपुर न पीबा आरामबम इबुंगहल अमसुंग विनोद कुमारी लिटरेरी अवार्ड 1912 कल्चरल फोरम मणिपुर न पीबा लाइरेन लाकपम धनबीर लिटरेरी अवार्ड यंग क्रिएटिव राइटर 1913 अमसुंग नहारोल साहित्य प्रेमी समिति इम्फाल न पीबा तोकचोम जोगेंद्र निंगसिंग सेल की मना 1913 फंखरे
Hailakandi जिला की रेल स्टेशन मनाक्ता लेबा हनुमान लाइसंगदा ngarang ayuk anganmada huran machangduna donation box tagi lupa lising yang kairom amadi atai maru oiba potlom kaya huran kre masiga mari leinana Hailakandi police na mioi manga phagatuna wahang pahong chathakre. All India Trinamool Congress Party ki luchingbi amadi West Bengal ki Chief Minister Mamata Banerjee na mahaki rajya gi ming West Bengal ase suknatagi Bangla haina mingthonanaba kendra gi lengakta taksingkhre iramasi gi matangda State Assembly nadi bill ama pass tawkhre West Bengal dagi Bangla haina mingthonanaba kendra da haijakre haina CM na phongdokhe. Pragyan Coaching Center Guwahati na nungairaba paw ama puduna lakchari APSC prelims amadi mains loinana NEET amadi JEE gi regular amadi foundation course amadi government gi grade 3 parikha gi damak class haudokchare loinana January tha sigi ahan bachayul dagi TET exam gi damak English current affairs maths na chingba subject singi class hauragani. Dr. Dayanand Pathak na chairperson oiriba coaching center asida retired DC Thaneshwar Malakar amadi Dr. Jogan Chandra Kolita Dean of Science Guwahati University na chingba akhanna boja singna center asigi advisor oibiri ngasi maklengsin birago Pragyan Coaching Center Kahilipara Guwahati 19 Akupa marol ki damak center asigi director Dr. Maitanjam Gopal Singha ki mobile number 8638279302 natraga 6900137192 number asida paw phongna biragu natraga center asigi website pragyancoachingcenter.com website asida changbiragu. Nungairaba paw khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna I tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor Smile Market Central Road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthil gi pung 1 phawa layeng seri Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified Mobile number 9435070286 Aigi iming kabok lay kauri ay turu badagi haksang je khwang se na dana chatpa ngamdadana adu sargi clinic ay badagi ay khare aju chatpa ngamne ay Lakhipur khuman gini lesumang gini aju hana ay chatpa ngamamde ajikti Dr. Shanti da jengwadagi phadana chatpa ngamme. Aroibada maruiba paw amukhanna All Assam Manipuri Women Maira Paibi Coordination Committee gi makhada Borkola Subdivision gi anoba body semkhre EVM hataw Sanjukta Morcha gi sillang libagi maigedagi Hizam Rajendrana khongjang asida saruk yananaba miyamda appeal tawri Silcharda Sankranti gi mari leinana poche leina bagi chang hanadagi chang yamna hanthare Naha oiriba Thingnam Parsuramda Sahitya Academy Juba Puraskar 2023 manalan thokre amasung Chief Minister Mamata Banerjee na mahaki rajya gi ming West Bengal dagi Bangla haina thonanaba taksinkhre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare